Hai ibungo sauba. Kadai zatkhirge ni nangbu. Imana ne ngasidi ne kadai zatkinu. Kuthi yingthokpadane dosa yamna phatte hai aduna ne thabak tokthokena khaliko. Maibaga tanadane posang jajang loin thina loirabani imana. Kadai zatturibanu nangbu. Nungalakpasiga loishalibadabu. Adubura ima. Ai thaba ama sattaba yade imana ba ma unurukige yangna lakani. Nangani nangi thabakto. Ai sathiruno. As nang sinamne kadai zatkadoribano maibadusu onthokna wanani aina thiraga puraibani. Kari thabakno ne nangbu zatkadoridubo yarade zatkranu hairimi imadi. Horen mune ngainarani. Maibadana musawna to urani. As kaishu kuyo ima ai purpose lura lake unadaba yadaba thabam nei tawrin. Pare ma salukiki. Asti hairam laga masani pa ado mamanaba adu unanabagi damakta zatkirami. Kaya mu yamna luba thabakno ne. As Thing mana loibara khangdini tawriste ima asinam kadai zatkhirbano paisa khara loge tawba kadai zatkrano khangdini karino ne nongan baga bheg ni kaine kadai zatkena thorino ne nangbu ibe manangbo kadai zatkadoribano as ima aine thabam sataba yade imana bi amagane kaithel ngak nang pusai lo kige ado paisa khara leirabidi piwo kaithel dagi ne ngasidi bazar numini do ano bane thokpa phanek phaja phaja masu no khara lawrake ima lowbudi lowni paisa do ado Karino nangbu kanagi mamanabino kadai dikino aingonda su khanghaludana horen theng halaglabadi imanu sa thini nangbu yengui bima gyan taw ngawsnaganu nathandani khangabra as khoi magi haunabi tawrese nangine pautak to halaga kona ngango thengba tare ba paisa do piro imanabi do ngaiduna lehurmani sawrane ba imanangbu paisa do piro haibani halaga kona hairo banangi wari singdo se yaradra yengu paisa do liksalu bema Pamu yaitan huno ko leiri matikne sauthopa tawganu yamna leslakanu phaniki phani ngata upuduga lei dubu amukai dogodori bano thambam suleitra matada yamlera kanu kharatang apamudo leiraga halo ko salo kharangan halo imane thabam sarkadabale yang halo ko salo hoima aine yang halake phare adudi ai satlage asni hairam laga masanupi ado kaithela mamana biga posai leiruni haiduna satkirami Khangdini karamba mamanabino sukui badi amada tinadi ngasina mukadai mamanabino khangdin tawrise uzik phawba laktri suroba kayam kuire ngasai degi ne ngai base imana mu ngangbra kaino maibadu una hawdriena mu as tangre da kono pi ngai basimu kada ai da sangdunu leibunu phana kuine khoi supa musu sara am pharin tawrise lai haidene da ischung tawsium kaino ne duga phamduna leidu bo aina asomda dia mathakta le mane koiti thiraga manasigi sig phamduna leire kaya kuire ina ngasai digi nongona mathakta thiri base kaini panu ni thoru haibani somda le pro law kaino nangna somda ina sonu wangda kamaina wari sanna dorige ngamaga songa la one kaya kuire ngasai digi na ngai base ngasi akwaina lepiba maphamasi uraga tungda asumna akwaina gi maraktasu isau thoroklabdi kamdoni ha asina pramano tak libra khangdira tawrise Oibani Asiyarese Film gi dialogue ado nganga anunse film gi hero nupi kaina begini rolo tawranu thengba tari imadane prap lakani hairamni bani somda law me aise phamagane wari do sanana bagi law haibani kainu yengduna leidubo kaini pano sibo lai nang bulak pangamgadro aibadi songani ne somdagi tawraga koina lao as aibani ngamgani nang hana lao kainu khangde wangangduna leire Imana ne ngaiduni ne lehoribani thengabadi ngangani law ado aidi kaya koire mafam astang asai phamna ngairakli base kaida kadai rabu sang leimu khangdini kai nuhne nupa unani di khara yangna lakpa yatro is imado yumda ngai horibani maiba thabak tothokani aidana thengabadi amu imai kunthi saga doribani do handak khareni se wakhal ga yamna nungai ba mali nupi se masaka se yamna phajathu umini phajani yamna phajani aba Nangi wakal khanbadani bungo imai se loin ma hinga ta uring na loirabani nangi khanbadani ai wada bangamdi atopanu pinagani munkini ne khanbadani koi pan abada isaka se loin thirabni wakal ngai tabada khangabra sibu wani ngangi ado ai puni punsi gi thadok piganu ko ai leina hek nu pigani koinarapa kaido yengu thabak ama phangdore kaina ne atopanu piga khangnarabane kari to yengu ai dek hekta sidokadoribani Asumna hairiba sanatomba amadi sanare makhoi ani ase yamna amana amabu nushinarami sanare ase ina karyamna khunba imungi nupini aduga sanatomba asina khara mama amatana yoksaba khara lairaba imungi
nipa oirami pabung akhoi gi sanare se inga yamna luna sana tinaba imana ba maga magi imung manung na akhoi sanare se mamong nupi oininge imung do ina kare amla khuli nungai na blegra sani akhoi dagi na double double nungai mi kaino mapa do cho business story mi masani pa do su cho business story se ado yar di sanare se thajana bagi tawrasi dudi yamna phabo wafam ni bungo yang na madu thabak to pangthung ba tawsi ina kara khunba business imungi mawoirabadi kaino isa do nungai na lejaga dori bani isa se lairi munda thoni khanbani pari pakhati bani ni masak matong phajabani hojik kan gi mobile yuk sigane kanade aduni paba ina hairibase yarabdi sanare se yumse thajana bagi tawsi bagi aphabadi phangnore pabung kanade thajana bagi tawsi asumna sanare aduna magi mayamba aduna mamanaba khangnaba yamna ina kara khunba imungda sanare se thajabagi wafam ado magi mapa saba aduda hairami wafam khudimang sanare na loina taduna lerami ima ngasine ima da wa ma hage tasawna ne magi mamanaba khangnaba amade aise thajabagi wafam ne pabung da haikrabni ado aidi yabangam loiko hojitigi haisni kainu ni nangbuwa napa amadi na yamana silibasi nangi phanabani nangna nungai yaifabe mungda leikhraga ikhoisu nungai ga doribani karino nang ngangidubo karigi nangna luhongba senga moidoribano asigumba phaba marisidi pak pak laoini nangbuwa ngaubi imungdo yamni na khuli haina yambana thabak so so wama tawri ai ni as aina ne ngamoi hairabadi ai ngamoi hayeng no jobsani ai khangde ko ai ne ai khangna jabani pamale ai maonda legedoribani noigi na kara khunbani paduga ai legedabnate khangabrai ma ai phate haiganu hayeng ne wa henjinaraga noidani soptoise aduna hojik matam lei pabungdane amadi tasauda hayo luhongbase ai yaba ngamloi aigi ayab yaudana karamna ai luhonggadoribano ai sumini kaino si thamoi pale apam pam da nungsim sakhangi ai ne ngamoi hairabadi ngamoi soptringai dane noi hanani wari se fazana sengdongna ho karino masi angang jing ngawra karino khangdini kanano nangna khangnari badubo kadai dagino karamba imungi ni panu su khangdana nangne hekta koinaraga yarabro khangnaraga yarabro ai khoiste nangna karimta udrene napa amadi nayambasna silibasi nangi phanabani nangna nungai yaifabe imungda leikhraga ai khoisu haraune imondo nungaina legedoribani karino nangna khalibase nangna khangnari bado kadai dagino kari thabak toge imung padubo adupuna makto khangdana nang hekta nungsinari haiga yarabro ngarang de nga kha nangna ikhoida takpa saradana napana toribase nangi phanabani yanaba taw oida badaba tawgunu koibema ima ai karimta khangde noine sopsani haribasni aidi luhongba sengamoi ko hanjana haribasni tasawmadi pabungdane themu nangna aini sungam ngamoi noine luhongba doni pado isung pam pamdi si hairam laga sanare ado sauduna changkhirami kari ngang ni warim ta pazna ngang na ba yadin hi kana no kadai de kini panu ne asukui badi kanam ta khangna da mane khalami karam saktabu koinarami ba nuksinarami ba himai bima thokna ngam khre da koi sangnu pisya sakti mani mandange moi baba wa mahai gin hi noine luhong bagi silibase sanare di kaya yaning da ba mali maga khangna zabani pam leber kaino luhong ba ngamoi haina bo haini ne ngonda do hayeng wa yok saluga sop ka da bo idi tok thopna phabra haina khali kari gi yaroi da ba ikoina silibase magi phanabagi da maktani ningthau dumaina nunga aina legedori bani ningthau gi masanu pi gumna nungai legedori ba khangabra kari kana da ai oida bo thi ore ngang nu taningde nangna phanabai silu na sanu pi do lohong base yadabani loina wa loina rabani nayamba dum tar na sawbana loirani migi mamangda sopa yade ko mama nangna themu soiba yade aidi lohong base ma yadabani business imunga sanga togodabni ekoi sokhna bagi kari nu kok to kharsino as ai gyan tadre da napa na sai marak sia kanagi misang busang doino ai kaim ta khangdre ai su themi bani adubune na sanu pina ya ba ko balite karam saktani padu khangna na koina remi manu khangde ai su phana kan section hona bani tawnu tawnu aidana nayamba mana pana tawli base yaw so pa ya de ana adubune mana ya ba ko balite nang sum tang them duni hingo mama ta insali mama ta phatre mama phare mama ai men pu bangam zadre nang suma pani kaino khara ngangu diwari dine stop da boidi mamang da luhong base haidukna bana phabraina khali ana yadana karamna luhong ga dori pano adu nangna khangi ado nangna khangi yadaba yadini mama ani nang themu tori base magi phana bi damaktani henjalaklabadi aibune wa makatan ganu mathong warang khangdaba laira pattat bada leidai sorokpudi
ina kara khunba nungaina leju haiba yadaba huigi dolai kawi thikum jongda bibamdo tawnoyu sumna mama ado masanupi sanari aduna luhongba ado yadaba maramna kari tawsigi haiba tawpham khangdraduna mama ado umduna lerami asomdana sanari ado maga khangnajariba sanatomba ado unaduna haiba maram aduda wari sanarami kainu nungna koidabo aduburo iyambanane aibu luhongdaba yadena magi mamanaba amda luhongnabi kana taksalai aine kari tawduno khangde aina phana kana haisu yaba kawba leiti pabungne luhongdaba yadi aina mukna leiri ado matam leini dane stilasi stenbana tana karim to pai leitre aine nang yawdan hingba ngamuyi ai kimte khangde nangi thabak to phangera phangoira hana stilasi natrabadine hojikini padwai soidana luhong khrani aidine hu saraga sigi doruni ko ai adum ngang no to hoidi ngawru bra kainu ni kari no tabne ngang na bayaba wasiga nakho hin phadadine stenga doribani ado aina thabak simtang oiraga ngada haigena khanbani as noi ma ngai dani nangi thabak ngai dani ai atopani pada satkiba taba khangabra nang yingduna leba ngamgadro kanade hojip angne sene bai tawasi aine yumda gamta leningdre ima amadi pabung iyambanane luhongbase yadaba yadena mukna leyo nang kari khali seng khomo nipa aduga nang namangda bel tawna phasana tawna luhonga satko haibra natraga aise nang selage haibro wafam ama nakhai ma sengse adugi nangbu kawribani sengna khomo matam leite ingonda kari nuni tawbhamga khangje tawrise som thabak phangdabai kok sabaga nangnaga marol ama apharese chela chelao thoku to kumai laksari kari no koka sare da I law stelasi duna pharani aba asumna sanare amadi tomba ado makhoi ani haiba luhongba adudagi sanare ado kannabagi damakta sanare aduna namduna sanatomba ado senkhirami kari nuni phana koiri ngasai dagi satkibani hojik phau hanjalakte sanatomba se sumainam ta tawdabani yetki pambom nam suongbani kana adu nuna hangadori sibwa kadai tana satkino masigi angang ase dhokpani dako yukansina phattaba sigane dang thokduna bu yenge sandabu ta adori ni tawrise hanjalakti ni si hojik phawba kadai tana satkhrebanu ni tawrise aina thokhinu matam sana hanjalawaina hairibani ne dhokpani hojiki angang sinje haiba ngang bhammatta ta deko maning makha he tawradana ima mali heuri haibagi awabas leiti tawriba kainu ni masigi angang sibwa taho satkhraga hojik bawlak sibwa sandata salaktore somda thamoy se dang sungona kainu ma tawri ni ibwa papa khalida ko maga khangai bani paro sen khraba yala as undhokpani da ko mapadum tana rukhige kainu ne tawri sibwa tari bro nasanupido ngasai mamanabi unani satkibidi hojik phawlakte maga khangnabani padu sen khrabra khangdi au halakchibase ai nusa thikare kari wanu nang ngangbo nangbu karimta khangaudrabra haiba migi mamangda walo shinlaga soputare ne tawrise nakho phone tawduna yenge kari no magi mobile no oplate basna phone thangatrishina asumaina mata tawdabani ai ni kok yamna sadori da tawrise nangbu karimta khangdraba haiba ha nasana pido section sena waina ina haidro kari ginanga thadokibro as kanana sinaga dori bano kitang kan hengang orga sini ga khotkani ga hojikan gi angangi hauna bini dana kaino ba hojbu tawgodori sibo isana pido ekhoi miyam sangdana namna yumasidagi chen batai da ko tawrise aidi hanjan haizabani isana pini yadaba thabak tawnu waidana noina yamni ina kara khun baina pamkibido hey tummi lew taningde ekhoina tawribase magi phanabagi damaktani aine karino manakho bungo sobda phone tawkige ai bungo soba nasanupido yumasidagi sen khrabra karino hey sopatare nongalak tungida nasanupido thinabai tawsi prap lawnung yumda thabak adu thamamune kari haiba paba karino hojipu khana tawgodori spo khangani manakho nipa ado makhom ko thidu phurga thamge ma gumna pitet patat pa kanano haibado ai thigaloge babu mi ushitaba saradana asumna hairiba mayamba aduna sanari ado senkri haibagi pawdu khanglabagi tungda sanari adubu mayum satuna hairiba sanatomba adugi yum satuna thirunabagi damakta mapa saba aduna haikirami nongandringaida sanari ado yumda poraknabagi wafam ado masanipa aduda mapa saba aduna sanari ado yang thiraga poro haiduna masanipa ado
mi kharaga loinaraga Sanatomba yumda satkinabagidamagta hairami. Khangani ma aingonda singnabagasu saradana kanano haibado ngasidi khanganba tare. Mi usittaba saradana lakta lakhuma khangani abangasi. Era mi mamangda sokpa yaba natti ko ai mi na laksaba yaba ni pa natti ai. Ai yumasibu kana lege mdang thopiro wamta sanajage thopiro haibani. Kanano ni khonse unthokna kanna kawrakhirda ko wakhal nungaitana leibasigani. Kana oiraba zadone tawsibo. Asumna Sanatombagi mama ado ipa pakhal aduna mapanda thoraklimi kari tawrabagini kanano ni ibungo nangbo. Kanano kana hamlibano ni ibungo. Nasani pado puthoro mana igi isnupi pura senkre kailege puthoro mi usitaba sarna laira pitit patat paminai masa mana ninthogi masano piloge kai khalladana puthoro nasani pado zanupido ubai damakta mangasi lemto hei chelu mung chelaga thiru chelu losandana lotna leibra kaino saloi asumna haiba sanare gi mayamba aduna sanare amadi Sanatomba ado mayumda sangduna thira phawbada thiba phangdrabada mama aduda masanupi ado puthongna pidrabadi masanipa ado siba tare haiduna mama aduda dhamka tawmi kari wanu ni haisibo isani pasya mai pema ai munga sita khangini nupi koina balena kaiduduna tawsibo asumna mayamba aduna sanare ado thiba satpada thiba jaba makai thira phawbada sanare ado phangba kawba leitrabaduga mapa aduna amuktanga hanna sanare gi yum satuna yenguso haiduna hairami kaino Isanupi dibunoi koi tan tanani isanupi to mathong marang khangroi haibani aina haidini senchagrasanu khaidogane saunu lhongnabagi tawse isanupi na suya dabani mamona tajabani padu sacharasanu kaidorage lairi na khunbabu karino paisa talaga dum thopani ni padu sune aina sum tabada phai thabak masam su phangdore na tai mama masatani nungaina legadori bani isanupi gi su khar khangu kaino ibema imagi bema nang halakhone nang yaudana imadi karamna legadori bano imagi bema haitami legtaninde laikai taraga chupna ba haidana cheli aba pause khangan ba yadabni khangabra tumi legne ngau bi maladana hei bungo chawba salo amtanga hanne yumadu salaga yemju soidana ma yumadu ga lakani aina haiba taw salo nonga lektinga sina hoi pabung ei imana ba khara tana ba tawkiki asni haram laga mayamba do amukka hanna Sanatomba adugi yumda sanare do thirunabagi damakta chatkirami sandhamata musilakli Sanatomba ado sanare ado puduna mayumda laklami ima ei loina khangi nangne wa makhata dasu yarani hera isani pana pa mene pura mawu kari gi amuk thindokadori bano imauna makhong thonga yum laklaga kari gi aina satlu haigadori bano ima su maira paibi gi president ni yenge moina kyam thongna leina isani pa amadi imong nu kaina hali habdo maira pai miyam na yum mase pung koi question gadori bani moina laksa be habaga natti he ingondagi asumna mayamba aduna sanari amadi tomba ado thiba satpa matamda laikai adugi maira pai miyam sangdun imondo question duna sanari gi mayamba amadi moiga loina ragliba mamana basing ado phudagi tanarapaduga sanari ado pubangam daduna mayamba ado mayumda halaki pawase mapa aduga warising ado liduna tahalami aduni pabung mayam sangduna koi tantanabagi wani as shiramngani bo masidi dong laksa kreda ko hodong ngari sin bagum isanu pidu dong laina sin kreda ko khangani matam lakisno khangani asumna sanari aduna yum aduda mawiduna laktuna mama masa ani adugi sebani thizana tawrami as nangdi sainjang thongba yamna hiramini khangbu khangde na han makai thokna haw khri he asengbani yamna haw yaba thajade nang adumna sainjang thong hiramgani kaina aidi karim ta hiramoidraina pakhaturabani kaino as kaigi hairoidebano nupi oina poklagabu sainjang thongba kaigi hairoidebano aikhoi madine sainjang loina thonghali ina kara khulle na ne sainjang thonghandaba tawde nupi haibasi nongmana tre nongmadi yum pangadoribani aduna ne lo heiba tabani sibuwani na ngangi ado kino nangbu thabaka mata salarogi haibro aduni nangse thadoga sakani khanbadane satkadaba talli imana banane ingonda laknarabani ado phare aine thabak sanabagi tawukiki nangne sectionally ramuko imaga tanadana phajana liramoba o electric bow as nangse thado sakani khangbra tanmutalli asiyare se mat
ꯆꯠꯂꯨ ꯍꯥꯏꯕꯅꯤ ꯊꯦꯡꯈꯤꯕ ꯇꯥꯔꯤ ꯏꯃꯥꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯈ꯭ꯔꯦ ꯅꯨꯄꯤ ꯃꯅꯥꯛꯇ ꯁꯨꯔ ꯅꯩꯁꯤꯜꯂꯒ ꯂꯩꯔꯗꯅ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯆꯠꯂꯨ ꯊꯕꯛꯇꯣ ꯈꯔ ꯉꯟꯅ ꯆꯠꯂꯨ ꯏꯃꯥꯅꯅꯦ ꯎꯔꯕꯗꯤ ꯑꯃꯨꯛ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦꯅ ꯉꯥꯡꯉꯅꯤ ꯆꯠꯂꯣ ꯑꯩꯁꯨꯅꯦ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯌꯥꯝꯃꯤ ngana salagane khara ngana halaknabigi tawro chalo thabak to thengkiba tare thabak sali medana yewko atopa nupi angang dagane karan tano ko hausikan ni pasing se mama yamna ngawbani hek tumaina ga tawraba nami to ko thoko doribani khangu ai leina ne kainu nang ngang dubo ngawrabra kainu ai bunang leina ne karam kanda atopa nupi koina khrage sibu wani na ngangi phari aine thabak sanabi tawki ko nangyan tana section leram badabani aine satli he asni hairam laga sanatomba ado thabak sanabigi damakta thokirami as ma gawari sanabadane thabak se loina si thare tawse firol mayam sai lehori amtang do hana thupsilukige sanare ase imung aduga harau tayamna maning makha tawna yum aduda nungaina leirami kari haiba makhong thongai yumda lakadabni haiba karamba mantra no ozamai ba adu mantra do yang na I aingonda khara pinabado isa nupi do mantra ro shinaduna yum ase kawgodoribani khangani aba ngasidi aingonda singnaba saraduna sanupi do yum asida ina puraga lakpa ngamdraba mapanate matam kharani leirabagi tungda sanare se hana dauna mong mato manadaba mapuroibada thina ngangna seiba amadi imung aduda hanaga manadaba mong mato tawba haroklami aine yum asigane leiningdamana loire karigino khangdi ai yum amsaningi aina yumda satki hairaga karigino nangna aingon thingisibo ai yum satkani hai nakho lokhut khokotna niom tawbusuna tana karamna satkadoribano mi mamangda min nokna kini haibani sanabi amasu leibani nangna satpada ina thingbanati ado karino nangna hanaga mahausaga manada mamong ma toisana raina yum masde leningdana nangna toribado karigino I khangdi sing kumo nang hanaga manade sanare kaino hanaga manadi haibobo aine yum masga leningdre lum masigi mo ma tawsi yam hainadre bai ai kegino khangdi leningdi adi leningdi aine yum yam satningi yum nam ningsingi aine yum satoini kanamtana thingba ngamoi ngonda khangyai asti hairam laga sanari ado sauraduna mayum satningi haiduna phuglaung hagotuna satkirami kaino ibungo soba sanari se mawong ma tawri karigino mana bhekni kaine mayum da satkhribasina khangdi ima sanari se handa kharani se mawong ma tawri yum masti ga maste lening drabra kaino ma tawri mayum da ina kana khuna nungai na hawrakpanina ekhoi gi yum ase lening drabra haina khali asuk yang na magi mamon se on kini haibase ai thajaram dabani ma satkrasanu khamuranu nahandai ni mana ingonda sosu nei no takliba saulba khudima satkrasanu ima asumna sanatomba aduna sanari ado thiemba yadraba duga mayumda sanari ado zatpado thakirami sanari aduna mayum aduga lakpa aduga mama ado ngaktuni yingduna leirami aibima laida ko pamo isabu ngaiba kuirabani ni uningbana sanari amuk ananang maduri mafam satpa yade ko yumasiga legidabani khangabra kaino nang ngangdubo kaino sanari sina taho laklaga karino toriba matawasibo ebo mangla taibang lene tawrisibo sanari karino nang taho lag madu phamidubo kaino idi sanari bu mandeni atopa mina sanari saraga lakpa mali kaino isanu pisibo hanaga mawong mataw manadrisibo aingonda sumona yingibasna karigino sanari kidurabagini isanu pibo asumna mama ado sanari aduna mayumdagi karisu pau khangandana lakpa aduga mama ado ngakleduni yengduna lerami mapa aduna maiba amaga tanaraga sanari adugi mathakta postem yadu tawduna masanupi ado mayumda kouruga purakhibani wafamase mama adudi karisu khangamde sanariya karino nangna toribasibo imadi bhame nam tadrini wa ngangabasu khumde toriba kaidorige nangbo nayumda khana sainaduna laklibara kaino nangna taho laklibasibo na sainaduna laklibara imada mutang tammo ima ai kokse yamna ngauri ai yam tumningi ma ngahak tang tunggi kokse yamna wari bai ma ko ai ngahak tang tunggi ma ko nani wari do sanarasi ai kaimta khangdri ngahak tang tunggi asi hairam laga sanari ado karisu ngangdana tumningle hairam laga tumina phabung kaktam tungkirami karino ni bungo soba se duna kari se non he ma da su khara khangalun he kaino ni tawri mo to sibo ima se divorce paper ni
ꯁꯅꯥꯔꯩꯒꯤ ꯁꯥꯏꯟ ꯌꯥꯎꯔꯒ ꯄꯤꯔꯛꯄ ꯗꯤꯚꯣꯔꯁ ꯄꯦꯄꯔꯅꯤ ꯀꯔꯤ ꯍꯥꯏꯕ ꯀꯔꯤꯅꯣꯅꯤ ꯗꯤꯚꯣꯔꯁ ꯄꯦꯄꯔ ꯍꯥꯏꯕꯕꯨ ꯆꯦꯡ ꯑꯝꯇꯪ ꯇꯥꯛꯎꯅꯤ ꯈꯥꯏꯅꯕꯒꯤ ꯆꯦꯅꯤ ꯁꯅꯥꯔꯩꯅ ꯑꯩꯉꯣꯟꯗ ꯆꯦꯁꯦ ꯁꯥꯏꯟ ꯇꯧꯗꯨꯅ ꯈꯥꯏꯅꯕꯒꯤ ꯆꯦꯁꯦ ꯄꯤꯔꯛꯂꯤꯕꯅꯤꯃ ꯁꯅꯥꯔꯩꯁꯦ ꯌꯨꯝ ꯑꯁꯤꯒ ꯍꯩꯅꯗꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯌꯨꯝꯗꯒꯤ ꯍꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯤꯡꯁꯤꯒ ꯂꯩꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯑꯗꯨꯅꯕꯨ ꯆꯦꯁꯤꯒ ꯁꯥꯏꯟ ꯇꯧꯔꯒ ꯄꯤꯔꯛꯂꯤꯕꯅꯤ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯍꯥꯟꯅꯒ ꯃꯑꯣꯡ ꯃꯇꯧ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯉꯥꯡꯕ ꯁꯛꯄ ꯑꯃꯠꯇ ꯌꯥꯗꯦ ꯑꯩꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯆꯠꯈ꯭ꯔꯁꯅꯨ ꯏꯃꯥ ꯃꯥꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯈ꯭ꯔꯁꯅꯨ ꯊꯤꯡꯉꯨꯔꯅꯨ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯍꯤꯛꯅ ꯃꯃꯣꯟ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞꯈꯤꯔꯝꯃꯤ ꯃꯃꯥ ꯑꯗꯨꯁꯨ ꯇꯧꯐꯝ ꯉꯥꯡꯐꯝ ꯈꯪꯗꯗꯨꯅ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯊꯦꯝꯂꯒ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯕꯁꯤ ꯍꯥꯏꯕꯁꯤ ꯈꯪꯗꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯔꯩꯅ ꯃꯈꯣꯡ ꯊꯣꯡꯅ ꯆꯠꯈꯤꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯕꯨꯡꯑꯆꯧꯕ ꯑꯗꯨꯅꯤ ꯏꯄꯥꯅꯅꯦ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯔ ꯀꯧꯕꯅꯤꯅꯦ ꯃꯥꯏꯕꯗꯣ ꯄꯩꯁꯥꯅ ꯉꯝꯗꯕ ꯀꯩꯁꯨ ꯂꯩꯇꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯈꯣꯡꯗꯣꯟ ꯌꯨꯝꯗ ꯂꯥꯛꯂꯦꯗꯅ ꯌꯦꯡꯁꯦ ꯀꯔꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏꯒꯤ ꯄꯥꯕꯨꯡꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯀꯌꯥꯗ ꯇꯧ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯑꯩ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯄꯨꯝꯅꯃꯛꯁꯦ ꯏꯆꯥꯅꯨꯄꯤꯒꯤ ꯐꯅꯕꯒꯤꯗꯃꯛꯇꯅꯤ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯤꯡꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯌꯨꯝꯗ ꯅꯨꯡꯉꯥꯏ ꯂꯩꯁꯅꯨ ꯃꯣꯏꯒꯤ ꯄꯥꯕꯨꯡꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯅꯆꯥꯅꯨꯄꯤꯗꯣ ꯌꯨꯝꯗ ꯍꯜꯂꯛꯅ ꯂꯩꯔꯒ ꯀꯔꯤꯅꯣ ꯅꯪꯅ ꯁꯤꯒ ꯅꯨꯡꯉꯥꯏꯔꯤꯕꯁꯤꯕꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯤꯡꯗꯣ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯖꯔꯤꯕ ꯏꯆꯥꯅꯨꯄꯤꯗꯣ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯁꯤꯕꯣ ꯍꯧꯖꯤꯛꯃꯛ ꯊꯨꯅ ꯌꯥꯡꯅ ꯍꯟꯊꯣꯛꯎ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯪ ꯅꯆꯤꯟꯗꯣ ꯊꯥꯖꯤꯟꯗꯅ ꯄꯣꯛꯄ꯭ꯔꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯉꯨ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯔꯣꯏ ꯏꯆꯥꯅꯨꯄꯤꯁꯦ ꯑꯉꯥꯎ ꯑꯐꯩ ꯑꯗꯨꯃꯥꯏꯅ ꯆꯥꯗ ꯊꯛꯇꯅ ꯇꯨꯝꯗꯨꯅ ꯂꯩꯕꯁꯦ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯟꯇ꯭ꯔꯗꯣ ꯍꯧꯖꯤꯛꯃꯛ ꯍꯟꯖꯤꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯄꯨꯂꯤꯁꯇ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯀꯔꯤ ꯅꯨꯄꯤꯅꯣ ꯃꯤꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯗꯨꯝ ꯌꯦꯡꯉꯨꯅꯦ ꯐꯅꯕꯒꯤꯗꯃꯛꯇꯅꯤꯅꯦ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯃꯥꯏꯕꯗꯣ ꯃꯟꯇ꯭ꯔ ꯍꯟꯖꯤꯜꯂꯨ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯔꯣꯏ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯏꯍꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯇꯧ ꯉꯝꯃꯤꯅ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦꯅꯤ ꯑꯩ ꯃꯃꯀ ꯇꯥꯅꯨ ꯑꯩ ꯁꯅꯥꯔꯤ ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯁꯤꯕꯣ ꯍꯧꯒꯠꯂꯣ ꯁꯅꯥꯔꯤ ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤ ꯀꯩꯗꯧꯕꯒꯤ ꯏꯃꯥ ꯀꯩꯅꯣ ꯏꯕꯣ ꯏꯃꯥ ꯀꯩꯅꯣ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ ꯀꯩꯅꯣ ꯑꯩ ꯚꯥꯞ ꯃꯤꯅꯝ ꯇꯥꯗ꯭ꯔꯦ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯇꯥꯃꯣꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯃꯥꯗꯤ ꯑꯩ ꯅꯄꯥꯅꯅꯦ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯁꯤꯟꯕꯅꯤ ꯅꯪꯉꯣꯟꯗ ꯄꯣꯠꯁꯦꯝ ꯌꯥꯗꯨ ꯇꯧꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯅꯤ ꯍꯧꯖꯤꯛꯃꯛꯅꯦ ꯌꯨꯝ ꯆꯠꯅꯕꯒꯤ ꯇꯧꯁꯦ ꯑꯩꯅ ꯅꯄꯥꯗꯅꯦ ꯙꯝꯀꯥ ꯇꯧꯗꯨꯅ ꯄꯣꯠꯁꯦꯝ ꯌꯥꯗꯨꯗꯣ ꯍꯟꯖꯤꯜꯍꯟꯕꯅꯤ ꯃꯥꯏꯕ ꯑꯗꯨꯁꯨꯅꯦ ꯑꯩꯅ ꯄꯨꯂꯤꯁꯅ ꯐꯥꯅꯦꯅ ꯙꯝꯀꯥ ꯇꯧꯕꯅꯤ ꯏꯃꯥꯒ ꯆꯠꯁꯤꯜꯂꯥꯎ ꯅꯠꯇ꯭ꯔꯕꯗꯤ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯁꯅꯥꯔꯤ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯌꯥꯝꯅ ꯂꯥꯞꯅ ꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯁꯛ ꯃꯇꯧ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯨꯝꯐꯝ ꯑꯗꯣ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤ ꯑꯗꯨꯅ ꯁꯅꯥꯔꯤ ꯑꯗꯨꯗ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤ ꯁꯅꯥꯔꯤ ꯑꯗꯣ ꯃꯊꯟꯇ ꯍꯤꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯔꯥꯜ ꯑꯁꯦ ꯀꯅꯥꯒꯤꯅꯣ ꯁꯅꯥꯔꯩꯒꯤꯔ ꯁꯅꯥꯇꯣꯝꯕꯤꯒꯤꯔ ꯅꯠꯇ꯭ꯔꯒ ꯁꯅꯥꯔꯩꯒꯤ ꯏꯃꯨꯡꯒꯤꯔ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯕ ꯁꯅꯥꯔꯤ ꯑꯃꯗꯤ ꯇꯣꯝꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯄꯣꯠꯁꯦꯝ ꯌꯥꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯂꯩꯈꯥ ꯇꯥꯕ ꯃꯈꯩ ꯃꯥꯡꯍꯟꯈꯤ ꯁꯅꯥꯔꯤ ꯑꯗꯣ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯃꯃꯥ ꯑꯗꯣ ꯊꯤꯕ ꯌꯥꯕ ꯃꯈꯩ ꯊꯤꯈꯤ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕ ꯑꯗꯣ ꯃꯆꯥꯒꯤ ꯌꯨꯝꯐꯝ ꯑꯗꯣ ꯌꯣꯟꯊꯣꯛꯂꯝꯂꯒ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯂꯥꯞꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯏꯆꯤꯛ ꯆꯤꯛꯂꯕ ꯁꯅꯥꯔꯩꯒꯤ ꯌꯨꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈꯤꯔꯝꯃꯤ